ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯤꯆꯟ ꯒꯥꯔꯗꯦꯟ ꯇꯨꯔ ꯇꯧꯖꯔꯛꯑꯒꯦ ꯌꯥꯝ ꯆꯥꯎꯕ ꯀꯤꯆꯟ ꯒꯥꯔꯗꯦꯟꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯈꯔ ꯈꯔ ꯊꯥꯖꯟꯕꯗꯒꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯛꯑꯦ ꯑꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯍꯥꯞꯄꯒ ꯑꯩꯅ ꯑꯩꯒꯤ ꯔꯦꯁꯤꯄꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯦ ꯌꯥꯝ ꯐ꯭ꯂꯦꯕꯔꯐꯨꯜ ꯑꯣꯏꯍꯜꯂꯤꯁꯦ ꯁꯤꯁꯤꯅꯅꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯌꯥꯏꯉꯪꯁꯦ ꯑꯩꯅ ꯌꯥꯏꯉꯪ ꯑꯅꯧꯕ ꯂꯩꯔꯒ ꯆꯥꯅꯅꯕꯒꯤ ꯌꯥꯏꯉꯪ ꯊꯣꯡꯕ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕ ꯊꯣꯡꯅꯅꯕꯒꯤ ꯂꯧꯕꯗꯒꯤ ꯑꯩꯅ ꯅꯝꯖꯟꯕꯅꯦꯕꯀꯣ ꯂꯩꯕꯥꯛꯇ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯧꯒꯠꯂꯛꯑꯦ ꯐꯖꯅ ꯍꯧꯔꯦꯀꯣ ꯑꯗꯣ ꯌꯣꯡꯅ ꯅꯦꯠꯈꯥꯏꯔꯝꯃꯦ ꯌꯣꯡ ꯈꯔ ꯌꯥꯝ ꯖꯣꯔꯤꯠ ꯊꯤꯕ ꯈꯔ ꯂꯩꯔꯤꯌꯦ ꯑꯗꯣ ꯆꯣꯡꯖꯜꯂ ꯅꯦꯠꯁꯟꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯆꯣꯡꯖꯜꯂꯒ ꯁꯥꯟꯅꯁꯟꯕꯗꯣ ꯑꯗꯨꯗ ꯂꯣꯏ ꯅꯦꯠꯁꯜꯂꯝꯃꯦ ꯑꯗꯒꯤ ꯑꯩꯅ ꯈꯔ ꯃꯈꯥ ꯇꯥꯕꯁꯤꯡꯁꯦ ꯍꯦꯛꯇꯠꯂꯧꯔꯒꯦꯅ ꯇꯧꯕꯅꯤ ꯁꯤꯈꯩꯁꯦ ꯍꯦꯛꯇꯠꯂꯒ ꯑꯩꯈꯣꯏꯒꯤ ꯊꯨꯝꯌꯥꯛꯄꯤ ꯑꯗꯒꯤ ꯉꯥꯅꯝ ꯄꯥꯛꯅꯝ ꯃꯌꯥꯝ ꯑꯃ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯨꯅꯤꯡꯈꯣꯛꯁꯤꯁꯨ ꯐꯖꯅ ꯁꯟꯗꯣꯔꯛꯑꯦꯀꯣ ꯄꯥꯝꯕꯤ ꯑꯅꯤꯈꯛ ꯊꯥꯈꯤꯕꯅꯤ ꯑꯗꯨ ꯃꯈꯥꯗ ꯂꯩꯕꯥꯛꯇ ꯊꯥꯕꯅ ꯍꯦꯟꯅ ꯁꯟꯗꯣꯛꯑꯦ ꯇꯨꯅꯤꯡꯈꯣꯛꯁꯦ ꯑꯗꯩ ꯏꯆꯥꯅꯨꯄꯤꯅ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯇꯨꯅꯤꯡꯈꯣꯛꯁꯦ ꯑꯗ ꯃꯤꯃꯤ ꯁꯤꯡꯖꯨ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦ ꯇꯨꯅꯤꯡꯈꯣꯛꯀꯤ ꯑꯗ ꯑꯩꯅ ꯃꯤꯃꯤ ꯁꯤꯡꯖꯨꯒꯨꯝꯕ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯒꯨꯝꯕ ꯍꯥꯞꯅꯅꯕ ꯑꯩꯅ ꯈꯔ ꯌꯥꯝ ꯍꯦꯛꯍꯧꯔꯦ ꯑꯗꯣ ꯐꯖꯅꯗꯤ ꯁꯟꯇꯣꯛꯑꯦꯀꯣ ꯑꯗꯣ ꯃꯇꯣꯟ ꯍꯦꯛꯑꯒꯗꯤ ꯐꯖꯅ ꯁꯟꯇꯣꯛꯑꯦ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯃꯇꯣꯟꯁꯤꯡꯁꯦ ꯊꯠꯆꯔꯦ ꯑꯗꯣ ꯌꯥꯏꯉꯪ ꯂꯥ ꯑꯃꯒꯁꯨ ꯍꯦꯛꯇꯠꯂꯒꯦ ꯃꯈꯥ ꯇꯥꯕꯁꯦ ꯑꯗꯣ ꯇꯨꯅꯤꯡꯈꯣꯛꯁꯦ ꯁꯤꯈꯩ ꯍꯦꯛꯆꯔꯦꯀꯣ ꯑꯗꯣ ꯃꯊꯪꯗ ꯁꯧꯒ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯁꯪꯕ ꯅꯠꯇꯦ ꯁꯤꯅ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯅꯦ ꯑꯩꯅ ꯍꯦꯛ ꯊꯣꯡꯕ ꯑꯩꯒꯤ ꯏꯟꯁꯥꯡ ꯐꯨꯠ ꯀꯣꯝꯕꯣꯗ ꯍꯦꯛ ꯍꯥꯞꯆꯕ ꯁꯧꯒ꯭ꯔꯤꯗꯨꯅꯤꯀꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯦ ꯑꯩꯉꯣꯟꯗꯒꯤ ꯋꯥꯡꯉꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯋꯥꯡꯉꯦꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯆꯞ ꯆꯥꯕꯤꯅꯤ ꯂꯩꯔꯤꯁꯦ ꯌꯥꯝ ꯀꯟꯅ ꯅꯦꯝꯕꯕꯨꯗꯤ ꯅꯠꯇꯦ ꯍꯦꯛꯇ ꯍꯥꯏꯖꯜꯂ ꯂꯣꯏꯔꯦ ꯍꯦꯛꯇ ꯍꯥꯏꯖꯜꯂ ꯂꯣꯏꯔꯦ ꯌꯥꯝ ꯅꯦꯝꯃꯦ ꯍꯥꯏꯔꯗꯤ ꯃꯤꯅ ꯎꯁꯤꯠꯈꯔꯔꯣꯏꯕ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯉꯦ ꯂꯥꯝꯃꯒꯅꯦ ꯑꯩꯅ ꯍꯦꯛꯏꯁꯦ ꯑꯗꯣ ꯄꯥꯝꯕꯤꯁꯦ ꯑꯩꯅ ꯃꯔꯨ ꯃꯍꯩ ꯑꯃꯈꯛꯀꯤ ꯄꯨꯂꯞꯅ ꯊꯥꯖꯟꯕ ꯑꯗꯩꯗ ꯆꯕꯨꯟ ꯑꯣꯏꯅ ꯍꯧꯖꯜꯂꯛꯄ ꯑꯗꯣ ꯁꯤꯈꯩꯁꯦ ꯍꯦꯛꯆꯔꯦꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯄꯤꯀꯜ ꯁꯦꯝꯕꯁꯨ ꯌꯥꯔꯦ ꯍꯌꯦꯡ ꯑꯩ ꯑꯆꯥꯔꯒꯨꯝꯕꯁꯨ ꯁꯨꯝ ꯁꯦꯝꯖꯔꯛꯀꯦꯀꯣ ꯁꯧꯒ꯭ꯔꯤ ꯃꯅꯥꯒꯤ ꯄꯤꯀꯜ ꯇꯧꯕ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯣꯂꯝꯅꯤꯁꯦ ꯌꯦꯟ ꯊꯣꯡꯕꯗ ꯍꯥꯞꯄꯁꯨ ꯌꯥꯔꯦ ꯁꯤꯡꯖꯨꯒꯤ ꯑꯗꯨꯝ ꯈꯔ ꯍꯦꯛꯑꯁꯨ ꯌꯥꯔꯦꯀꯣ ꯁꯤꯁꯦ ꯇꯤꯟ ꯆꯥꯕ ꯅꯠꯇꯦꯀꯣ ꯅꯣꯡꯅ ꯐꯨꯗꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯟꯗꯤ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯁꯤꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯈꯔ ꯍꯦꯛꯆꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯌꯥꯡꯇꯣꯟꯁꯤꯁꯨ ꯈꯨꯕꯥꯝ ꯑꯃ ꯍꯦꯛꯆꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯗꯒꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒꯨꯝꯕꯗ ꯍꯥꯞꯅꯅꯕ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯗꯤ ꯍꯦꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯃꯃꯥꯡꯗ ꯍꯦꯛꯈꯤꯕꯒꯤ ꯑꯗꯨꯗꯨꯅ ꯁꯤꯗꯅꯕ ꯑꯩꯅ ꯁꯤꯃꯗꯤ ꯊꯝꯃꯒꯦ ꯍꯦꯛꯆꯔꯔꯣꯏꯒꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯅꯤꯡꯈꯣꯛ ꯈꯔ ꯑꯃꯁꯨ ꯍꯧꯔꯤ ꯑꯩꯅ ꯒꯝꯂꯥꯗ ꯈꯔ ꯊꯥꯕꯅꯦ ꯂꯩꯕꯥꯛꯇ ꯊꯝꯕꯗꯣ ꯌꯣꯡꯅ ꯂꯣꯏꯊꯣꯛꯈ꯭ꯔꯗꯤꯅ ꯁꯤꯅ ꯃꯔꯣꯏ ꯅꯄꯥꯛꯄꯤꯅꯦ ꯁꯤ ꯅꯣꯡ ꯇꯥꯃꯟꯗꯅ ꯁꯤꯗꯣꯔꯕ ꯈꯪꯗꯦ ꯁꯤꯁꯨ ꯁꯤ ꯑꯅꯤꯁꯤꯗꯪꯅꯦ ꯒꯝꯂꯥ ꯑꯅꯤꯁꯤꯗꯪ ꯉꯥꯏꯔꯦ ꯁꯤꯗꯤ ꯑꯩꯅ ꯂꯩꯕꯥꯛꯇ ꯊꯥꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯅꯥꯎꯁꯦꯛ ꯂꯩꯅꯦꯕꯀꯣ ꯅꯥꯎꯁꯦꯛ ꯂꯩꯁꯤꯁꯨ 3-4ꯔꯛꯇꯤ ꯍꯦꯛꯈ꯭ꯔꯦ ꯎ ꯀꯣꯕꯤ 2 ꯑꯃꯒ ꯊꯥꯕꯅꯦ ꯌꯨꯝꯗꯩ ꯄꯣꯔꯛꯄꯅꯦ ꯍꯤꯡꯗꯤ ꯍꯤꯡꯉꯦ ꯎ ꯀꯣꯕꯤꯁꯤꯁꯨ ꯍꯤꯡꯉꯦ ꯅꯥꯎꯁꯦꯛ ꯂꯩꯁꯤꯁꯨ ꯍꯤꯡꯉꯦ ꯇꯨꯅꯤꯡꯈꯣꯛ ꯂꯩꯖꯔꯦ ꯁꯤꯗ ꯑꯗꯣ ꯌꯦꯟꯗꯦꯝ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯁꯤꯒꯨꯝꯕꯗ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯣ ꯌꯦꯟꯗꯦꯝ ꯑꯃꯨꯕꯤꯁꯨ ꯍꯧꯋꯦ ꯑꯗꯣ ꯌꯦꯟꯗꯦꯝ ꯑꯃꯨꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯀꯣ ꯃꯣꯏꯗꯤ ꯕꯣꯔꯥ ꯍꯧꯔꯒ ꯆꯥꯏꯌꯦ ꯃꯊꯛꯇ ꯃꯅꯥꯁꯦ ꯅꯞꯁꯜꯂꯦꯗꯅ ꯕꯣꯔꯥꯁꯦ ꯑꯗꯨ ꯔꯣꯜ ꯇꯧꯔꯒ ꯁ꯭ꯇꯤꯝ ꯇꯧꯊꯣꯛꯑ ꯃꯇꯨꯡꯗ ꯐ꯭ꯔꯥꯏ ꯇꯧꯕ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯏꯌꯦ ꯑꯗꯨꯒ ꯃꯈꯣꯛꯁꯤꯗꯤ ꯑꯩꯗꯤ ꯏꯔꯣꯜꯂꯒꯨꯝꯕ ꯀꯥꯡꯁꯣꯏꯒꯨꯝꯕꯗ ꯌꯥꯝ ꯍꯥꯎꯏꯀꯣ ꯑꯗꯨ ꯀꯪꯍꯜꯂꯒ ꯁꯤꯡꯖꯨ ꯆꯥꯕꯁꯨ ꯍꯥꯎꯏ ꯍꯥꯏ ꯑꯩ ꯍꯦꯛꯑꯒ ꯀꯪꯍꯜꯂꯒ ꯁꯤꯁꯨ ꯁꯤꯡꯖꯨ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯌꯥꯝ ꯀꯥꯟꯅꯕ ꯄꯥꯝꯕꯤꯅꯤ ꯑꯗꯣ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯆꯕꯨꯟ ꯑꯃꯅꯦ ꯁꯤꯗ ꯍꯧꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯊꯣꯡꯉꯦ ꯑꯩꯈꯣꯏꯗꯤ ꯁꯧꯒ꯭ꯔꯤ ꯅꯨꯡꯇꯤꯒꯤ ꯊꯣꯡꯉꯣꯅ ꯑꯗꯣ ꯁꯤꯃ ꯅꯨꯡꯇꯤꯒꯤ ꯆꯥꯔꯦ ꯄꯥꯝꯕꯤꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯗꯨꯒ ꯌꯥꯝ ꯀꯥꯟꯅꯕꯁꯨ ꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯌꯦꯟꯗꯦꯝꯅꯦ ꯌꯦꯟꯗꯦꯝ ꯄꯥꯝꯕꯤ 5-6 ꯑꯃ ꯊꯥꯏꯌꯦ ꯁꯤꯁꯤꯅ ꯄꯥꯟꯅꯦ ꯑꯆꯥꯄꯥꯟꯅꯦ ꯑꯗꯣ ꯁꯤꯒꯤ ꯃꯅꯥꯁꯦ ꯎꯇꯤ ꯊꯣꯡꯕ ꯍꯥꯞꯄ ꯈꯣꯠꯄ ꯑꯩꯅ ꯐꯅꯥꯝꯗꯤ ꯍꯥꯞꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯃꯈꯣꯛꯁꯤꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯑꯩꯅ ꯅꯍꯥꯟ ꯏꯔꯣꯜꯂꯒ ꯆꯥꯔꯦ ꯁꯤꯁꯨ ꯌꯥꯏꯉꯪ ꯂꯥꯅꯦ ꯁꯤꯗꯣ ꯍꯧꯒꯗ꯭ꯔꯥꯅ ꯑꯩꯅ ꯁ꯭ꯋꯥꯏ ꯅꯝꯖꯟꯕꯅꯦ ꯑꯗꯨꯝ ꯍꯧꯖꯤꯜꯂꯛꯑꯦ ꯁꯤꯁꯨꯀꯣ ꯁꯤꯅ ꯁꯤꯡꯅꯦ ꯁꯤꯡ ꯄꯥꯝꯕꯤ ꯃꯇꯣꯟ ꯆꯣꯡꯈꯠꯂꯛꯑꯦꯅ ꯑꯩꯅ ꯊꯥꯖꯟꯕꯅꯦ ꯑꯗꯨꯝ ꯁꯤꯁꯨ ꯍꯧꯖꯤꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯁꯤꯁꯨ ꯌꯥꯏꯉꯪ ꯂꯥꯅꯤꯀꯣ ꯌꯥꯏꯉꯪ ꯂꯥꯁꯦ ꯈꯔ ꯆꯣꯞꯆꯕ ꯍꯥꯏꯇꯥꯔꯦ ꯌꯥꯏꯉꯪ ꯂꯥ ꯄꯥꯝꯕꯤꯗꯣ ꯄꯥꯝꯖꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯅꯥꯀꯨꯞꯄꯤꯅꯦ ꯃꯈꯥꯗ ꯊꯥꯕꯗꯣ ꯑꯩꯅ ꯁꯤꯈ꯭ꯔꯗꯤꯅ ꯒꯝꯂꯥꯗꯣ ꯍꯣꯡꯒꯠꯄꯅꯦ ꯑꯗꯨꯒ ꯁꯤꯗ ꯃꯆꯥ ꯍꯧꯔꯤꯁꯦ ꯁꯤꯁꯤꯅ ꯎꯔꯣꯛ ꯁꯨꯝꯕꯟ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒ ꯎꯔꯣꯛ ꯁꯨꯝꯕꯟ ꯍꯥꯏꯅꯩꯗꯅ ꯑꯗꯨꯒ ꯏꯪꯂꯤꯁꯇꯅ ꯃꯂꯥꯕꯔ ꯁ꯭ꯄꯤꯅꯦꯁ ꯍꯥꯏꯌꯦ ꯑꯗꯨꯒ ꯍꯤꯟꯗꯤ ꯂꯣꯟꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯏ ꯁꯥꯛ ꯍꯥꯏꯌꯦ ꯄꯨꯏ ꯍꯥꯏꯕ꯭ꯔꯥ ꯄꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯑꯣꯏꯕꯅꯦ ꯑꯗꯨ ꯃꯆꯥ ꯍꯧꯒꯠꯂꯛꯑꯦꯀꯣ ꯁꯤꯁꯦ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯝꯕꯅꯦ ꯑꯗꯨꯒ ꯃꯥꯏ ꯃꯍꯩ ꯑꯩꯈꯣꯏꯒꯤ ꯈꯨꯖꯤꯟꯗꯒ ꯁꯪꯉꯒ ꯃꯆꯨ ꯆꯨꯔꯛꯄꯗꯣ ꯑꯗꯨꯗꯨꯅ ꯃꯨꯜꯂꯒ ꯀꯦꯜꯂꯒ ꯃꯊꯟꯇ ꯍꯧꯖꯔꯛꯄꯅꯦꯕ ꯑꯗꯨ ꯃꯄꯤꯗꯨꯗꯤ ꯁꯤꯈ꯭ꯔꯦꯕꯀꯣ ꯅꯣꯡꯅ ꯂꯣꯏꯅ ꯐꯨꯗꯠꯇꯅ ꯁꯤꯈ꯭ꯔꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏ ꯍꯧꯔꯛꯑꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ
ꯆꯦꯡꯀ꯭ꯔꯨꯛ ꯃꯅꯥꯗꯨꯅꯦ ꯄꯥꯝꯕꯤ ꯑꯃꯈꯛ ꯊꯥꯏꯌꯦ ꯌꯥꯟꯊꯠꯄ ꯄꯥꯝꯃꯨꯗꯅ ꯆꯔꯥꯕꯨꯗꯤ ꯐꯥꯄꯣꯠꯇꯦꯗ ꯑꯩꯅ ꯁꯨꯝ ꯊꯝꯃꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯍꯥꯗꯦꯕꯗ ꯑꯩꯈꯣꯏꯅ ꯀꯠꯅꯕ ꯑꯩꯈꯣꯏꯒꯤ ꯙꯇꯨꯔꯥ ꯍꯥꯏꯕꯗꯣ ꯁꯤꯁꯦ ꯃꯍꯥꯗꯦꯕꯗ ꯀꯠꯂꯒꯗꯤ ꯃꯍꯩ ꯌꯥꯝ ꯆꯥꯎꯅ ꯐꯪꯉꯦ ꯍꯥꯏꯀꯣ ꯁꯤꯁꯦ ꯑꯗꯣ ꯐꯅꯥꯝ ꯑꯃ ꯑꯩꯅ ꯀꯠꯈ꯭ꯔꯦ ꯃꯤꯅꯁꯨ ꯐꯅꯥꯝ ꯑꯃ ꯍꯦꯛꯄ ꯂꯥꯛꯑꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯍꯩ ꯑꯣꯏꯅꯕꯅ ꯃꯣꯏꯗ ꯑꯗꯨꯝ ꯄꯤꯔꯦꯀꯣ ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯛꯑꯦ ꯑꯗꯨꯒ ꯂꯣꯟꯅ ꯍꯦꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯅ ꯑꯗꯨꯝ ꯈꯪꯍꯧꯕ ꯇꯨꯃꯤꯟꯅ ꯍꯦꯛꯈꯤꯕ ꯍꯨꯔꯥꯜꯂꯒ ꯍꯦꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯍꯩ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯐꯪꯖꯒꯗꯕꯅꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯀꯩꯝ ꯉꯥꯡꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯇꯈꯦꯜꯂꯩꯅꯦꯕꯀꯣ ꯁꯤꯁꯤꯅ ꯍꯌꯦꯡ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯔꯤꯕ ꯌꯣꯡꯆꯥꯛ ꯆꯥꯅꯤꯡꯉꯀꯥꯟꯗ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯔꯤꯕꯗꯣ ꯑꯗꯨꯗꯨꯒ ꯏꯔꯣꯟꯕꯗ ꯆꯥꯅꯅꯕꯅ ꯑꯩꯅ ꯊꯥꯖꯟꯕꯅꯦ ꯁꯥꯠꯂꯒꯁꯨ ꯂꯩ ꯑꯗꯨꯝ ꯀꯥꯟꯅꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯁꯤꯒꯩ ꯑꯃ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯑꯄꯔꯥꯖꯤꯇꯥ ꯁꯤꯒꯤ ꯑꯄꯔꯥꯖꯤꯇꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕꯁꯨ ꯌꯥꯎꯔꯦ ꯕ꯭ꯂꯨꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯉꯧꯕꯁꯨ ꯌꯥꯎꯔꯦꯀꯣ ꯕ꯭ꯂꯨꯁꯦ ꯌꯥꯝꯅ ꯍꯛꯆꯥꯡꯗ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯌꯦ ꯁ꯭ꯀꯤꯟ ꯐꯕ ꯑꯗꯒꯤ ꯁꯝꯅꯥ ꯑꯗꯒꯤ ꯏ ꯇꯨꯈꯣꯡ ꯅꯨꯡꯈꯣꯡ ꯂꯣꯏ ꯐꯕꯗ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏꯌꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯌꯦꯡ ꯆꯥ ꯂꯣꯟꯕꯒꯤ ꯑꯃ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯔꯤ ꯄꯇꯥꯅꯦ ꯀꯔꯤ ꯄꯇꯥꯁꯤꯁꯨ ꯅꯥꯁꯤꯛꯇꯩ ꯄꯣꯔꯛꯄꯅꯦ ꯁꯤꯁꯨ ꯁꯤꯗ꯭ꯔꯦ ꯑꯗꯨꯝ ꯍꯤꯡꯉꯦ ꯆꯍꯤ ꯑꯃ ꯐꯥꯔꯕꯅꯦ ꯈꯔꯗꯤ ꯅꯦꯝꯅ ꯑꯗꯨꯝ ꯄꯨꯡꯅꯗꯤ ꯍꯧꯔꯦ ꯑꯗꯨꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯨꯃꯗꯤ ꯑꯩꯅ ꯁꯤ ꯃꯈꯥꯗ ꯊꯥꯕꯗꯨꯗꯤ ꯂꯦꯟꯕꯗꯣ ꯃꯌꯥꯝꯗꯣ ꯎꯠꯆꯗ꯭ꯔꯦꯀꯣ ꯐꯩꯅꯥꯝ ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯅꯣꯡꯅ ꯐꯨꯗꯠꯈ꯭ꯔꯅꯦꯅ ꯑꯩꯅ ꯁꯤ ꯑꯃꯗꯤ ꯍꯦꯛꯍꯧꯔꯕꯅꯦ ꯑꯗꯣ ꯕꯣꯔꯥꯒꯨꯝꯕ ꯑꯗꯒꯤ ꯎꯇꯤꯒꯨꯝꯕ ꯈꯦꯆ꯭ꯔꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯁꯦꯝꯃꯒ ꯁꯥꯔꯒ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤꯗꯤ ꯕꯥꯏ